Ngashigi wari asi garima kouba nupi amada mahakna mahaki shabdhan India ki episode amagi shooting ki damakta jaipur da chalubada thokhiba thodok amagi warini. Thodok asi chahi mangamuki mamang ki warini. Shooting adu jaipur da ki outskirt ta leiba yamna chaurba amadi ubada yamna kiraba yumjaw amada wairami. Mahaki shooting adu ki episode adu ki mamingsu haunted mansion haiduna kaurami. Makhoi yumjaw adugi manakta leiba hotel amada ka lauduna leirami. Garima amadi mahaki co-actor adu makhoi gi crew members atai sing adudagi hotel aduda khara nganna laklami. Makhoi anina hotel aduda check-in taurami amadi masa gi kada pothaba changnarami. Matam adu taurakna ahingi pung 13 muk tarami amadi mahaki shooting adusu pung 2 mukki matungda haugadabasu oirami. Mado khalla tuna garimana ising asabana luja thoke amadi hakchang chokthariba dusu khara fagadra haiduna khallami. Garimana bathroom gi manungda changduna shower adu on taurami. Garimana shower adu gi makhada leptuna leirigaida khangkhangutana shower adu dagi tarakliba ising adu khangleb lepki. Shower adu gi manungdagi karigumba angakma makhol ama laklami. Maduda garimana shower adu paiduna niklami adubu shower adu yaba kauba leiramde. Ningtham thagi ingkraba hing aduda shower adu yaraktabuda mahak yamna sauninglami amadi mahak firon adu hongdoklaga hotel adugi reception da complain tawba laklami. Adubu reception aduda kanamata leiba uramde. Matang aduda mahakna hotel adugi receptionist adu lift ki manungda hotel adugi mathakta kakhatkiba urami. Garimasu hotel adugi receptionist adugi maningda inaduna chatlami. Garimana hotel adugi mathakta receptionist adu plumber amaga loinana hotel adugi water storing tank aduda karigumba thabakama suhanduna leiba urami. Mado ubada mahakna shower da ising laktabagi maramasi masina oiramgani haiduna khallami. Amadi mahakna mafam adudagi chatki haiduna hek tawbaga mahakna ukibadu mahak thasaba ngamlamdi amadi pungangaklami. Baratuna hotel adugi water tank adudagi Houdong Amuba magi asiba hakchang ama lauthorakpa uki. Mado ubada mahakna hotel adugi receptionist aduda hange haiduna hek tawbaga mahaki phone aduda mahaki co-actor adugi call laklami amadi mahaki shooting gi matam yaure hairakpadagi mahak mafam adudagi chatlami. Mahak yamna thuna hotel adugi makhada kumtharami amadi yumjaw aduda chatlami. Yumjaw adu makhoina leiriba hotel adudagi minute 10-15 muk thaplami amadi hotel adugi lambi aduda yumsu amata taramde amadi misu amata chatpa uramde. Matam adu ahingi pung 2 muk tarami amadi shooting su hauduna leirami. Garimana mahaki ahanba shoot adu namlamlaga resting room da changduna mathangi suitcase script adu paaduna phamduna leirami. Resting room adu yamna su chaurami amadi room adugi manungda mahak natana mi amata leiramde. Mahakna room adugi manungda leiba pot pumnamak paituna yenglami. Matang aduda mahakna mahaki hakchang aduda kariguma nungaitaba ma phawraklami. Mahakna ka adugi mapanda hallway aduda kanagma ma kuchatchatuna leibagum taurami. Maduda mahakna ka adugi thong adu hangdoktuna mapanda yengba chatki haiduna taurami. Adubu thong adu karamna lok oikibano haibadu khanglamde thong adu hangba yaramde. Mado pumnamak adu uraba matungda garima masa adu yamna pakhatlami amadi kiba hauraklami. Mahakna ka adugi thong adu yamna kanna yairami adubu ka adugi manungda kanamata changlaklamde. Maduda mahakna mahaki crew member amata phone tawduna haigi haiduna honarami adubu kanamatana mahaki call adu paikhalaklamde. Mahakna amuka phone adu tawge haiduna honaringaida mahakna ka adugi manungda mahak nataba mi ama leibagum taurami. Garima masa adu yamna kirami. Mahakna mahaki mobile phone adu nakalamada thamlami amadi mina leptuna ka adugi manungda koyeng yengduna leirami. Matang aduda mahakna ka adugi manungda tharamba phapung adugi makhada arangba pot ama leiba urami. Mahakna kina phapung adugi makhada nonthaduna yenglami. Adubu mahakna ukibadu mahak thajaba ngamlamde amadi kanna laurami. Mahakna phapung adugi makhada Houdong Amuba mana famduna uchi ama phaduna chaduna leiramba thingnaki. Mahakna laubagi khonjel adu tabada Houdong adu phapung adugi makhadagi ka adugi thong adu tabna chenduna chatlami.
Matang aduda garimana ukibadu mahak masamak thajaba ngamlamde. Mahakna hangba ngamdaduna leiramba kaadugi thong adu masa matanta hangdoklaklami amadi Houdong adu thong adudagi kaadugi mapanda chenduna chatki. Garimasu Houdong adugi maningda tanaduna kaadugi thong adugi mapanda leptuna Houdong adubu kaadugi mapanda yengduna leirami. Houdong adu hotel adugi kachin amada chapleplabi amadi yamna kina hotel adugi mapanda chenduna chatki. Mado pumnamak adu uraba matungda garimana hotel adugi kachin aduda soitana thawai ama lei haibasi thazarami. Matang aduda ikang khaungtana crew member amana mahakpu shooting gi kauba laklami. Ngaihaktangi oinadi mahak mangonda thogliba singasi karino haibadu confirm ama khanglamde. Maramdi mahak ngaihaktangi oina wakhal khanbagi pangal mangkibakum taurami. Mahakna so adugi director aduda shooting adu ngaihaktang chonthabinaba haijarami amadi ngaihak leiraba matungda shooting adu namlami. Tasengna makiti episode adugi shooting adu namlingaida garima gi hakchang aduda karigumba nungaitaba amadi pakhatba amadi faurami. Shooting adu loibaga garima mathangi flight tongduna Mumbai da mahaki mayumda halaklami. Adomna kari khalli garima da thokhiba thodok adu tasengna magi thawai ama oiramgadra natraga mahakna henjina khanjilubadagi mahaki wakhalna oiramgadra haibadu commenta soidana haibiramu. Facebook ta Manipuri horror story gi Facebook page fu follow tobiramu. Loinana karigumba wari asu mayamna pambi paragadi channel asibu subscribe tobiramu amadi video asibu like and share amam ta tobiramu. Mathangi video da amu unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nizari.